Chingnaningai oiba mawngda laikhidraba iroishem maning laikhaidagi Thokchom Robin Missigi asengba Langla Langjil Puthokpiyu haiduna ngasi Joint Action Committee Against the Unnatural Death of Thokchom Robin Singh semkhre loinana JSC amadi laikai adugi maira paibi singa loinana iroishem makha laikai da wakat mi fomduna khongjang senkre JSC के कन्वेनर इरोम फुलेंद्रो न फोंदोरखिबदा था सिगे अमगी नुमिदांग पुंग निपान मखाइरोम तारकपदा लंबोय खोंनांगखोंग लैंड नंबर 11 दा चिंगनानिंगाई ओइबा मोंगदा थोकचोम रोबन चही निम्फुनिपान मसागी गाड़ी मनुंगदा मई चाकपदा याउदुना लेखिदबनी थोकचोम रोबन PHE दे इम्फाल वेस्ट दा कैशियर ओइना थबक तौबनी महाक की लोइनबी अमदी मचा नुपी अमगा मचा नुपा अमगा लेहौरी महाक की मिसी असि चिंगनानिंगाई ओइबा मरमना मरी लेनबा ना मिसी असि matangda asengba Langla Langjil puthokhtuna achumba wail fanghanbiu haikhi Aukiba Marki Tang Amma Ivan Misigi Numidang Pung Peret Minipu Manga Tamatamda Ovensi Lamukan Kong Tongtam Director Neo Yama drop Tauri Mark drop Tower Matunda Dereka Dudagi Mark Togen Hiva Matung Dagi Togdor Kidre Unipan Faida Maita Pagimong report lake Lekai Dugi Neo Sina Tambada Aduna Haiba Neo Si Kamaita Udana Karsi May Horibano Aduga Kar Manung Dagi Mana Masana Tonava, Tolok the Vimaram Nakarigi, I was in a fair, Sukimatic Chinganing way, Aduna, Nisia say, unnatural dead boy, Aduna, Maria never sing Angi, Maria Nava, Tabak Singoka Piraga, Maila Nava, Yoching Agat Pidura, Manungavadi, Lekagin Waitava, Awa, the Pon Biohana, Mediagitonga, Apil Togeri. Thokchom Robin Missigi matangda mahaki loinabi Thokchom ibe haibina fongdorakibada numit aduda function amalai haiduna yumdagi thokibani aduga gari manungda mai chaktuna sire hairiba siganingde gari edu mai chaklaga karigi mahaki mapuroibana gari dagi thoraknaba honakidabano misi sigi matangda mari leinabana thidokpiduna asengba khanghanbiu haiki I'm not saying that my amo. I can look back at me saying, Langla Langjil Puthokpiyu. Mana sakhe basi office ki